World Cup listing ani kunithoi loisinkhre World Cup makhal mayam amalai tongan masana singi adubu aikhoi gi singlaibak Manipur asidadi World Cup hairabadi malemgi laibak mayam gi maraktagi henna hairabani hana khangat laibak singi team singna sanaba football World Cup pu khangnei Manipur di football da ngaujaba lamni matam amadadi ahang malampak masi amalaibada angang singna naharol singna football hekta sanarami nobab tagi sanaba horakpadagi kangjebung phabu yorokpani kangjebung du laibak asigi tongan club singi masak naiba sanaroi oina sanarakpani madudagi hendoktuna mapal laibak ke club singda phabu yauduna sanare hawjaki matamda football gi mohut cricket na khara sinba horakledi haibabu laikai da achouba lampak leraktabadagi tab ground masa semgalaktuna naha ahal khaidana sanarakliba sinadi handakta laikidaba legendary footballer Pelena football bu beautiful game hairambadu Manipur di adumak chumli Malem gata lebak singidi haining de adubu handaki World Cup ta ingkhrabaning tham thagi matamda ahing nungai matung pung ani ahum taba phauba TV mamang da phamduna nupi angang naha ahal khaktana World Cup ki match sing yangna kibadu India gata imafam singdadi taurumgani haiba thajade tasengnamak Manipur di nupi angang naha ahal khaidana football da ngaujabani football bu nungsijabani ngaujaba nungsijaba haibabu FIFA gi India da sanakiba under 17 gi nupi gi World Cup nupa gi under 17 gi World Cup tagi hauraga I League ki khangdi atai championship ki khangde India gi tongan mafam sing da sanaba match sing da stadium sing ihang hangbudu Manipur di football gi match tadi stadium sing pokhai gadaba makai babok na pik thali ticket phangadabagi wathok oinai masina takpadi Manipur gi miyamdi football da ngaujai football bu nungsijai football bu pamjai football da thawai yaujai haiba takpani ngaujaba nungsijaba pamjaba madi thawai yaujaba asimaktana India gi masak naiba football gi club singda Manipur masa yaudaba leiramgani haiba thajaraktrabani masidagi hendoktuna FIFA under 17 World Cup India na yumbu oiduna pangthokiba nupa gi amadi nupi gi championship animakta Manipur masa mayam ama yauribani India gi football team samlakpa matamda Manipur masa hekta yaurammi mi crore sama kunthra hena laiba India gi saukraba state mayam gi sanaro singi maraktagi sanaro sing khangalakpa matamda mi lakh kunthra phabu yaudaba Manipur dagi de hekta yauriba sina takpadi Manipur gi football si phagi yaba natte matang chadana phagi tawbu yaba natte haibadu taklabani football gi wafam lakpasida hawjik yamna kan ngangnarekliba hawjiki matamgi wafam haiba tarabadi Manipur gi football gi controlling body oiriba samna ampha haraga khangnaba All Manipur Football Association na Hero I League Second Division da sananaba team recommend tawbagi matang sini akhangba khangdaba mayamna kari no panghaida hainariba singasi taduna laiba ngamnadaba yaure masimakti nungaite chumba lanbana tongana thamlaga yamna kan ngangnariba wafam de team recommend tawbada tasengna recommend tawgadaba teamna karigumba asoiba aranba khara tawi manga suba position da laiba team oina recommend tawre masidi yamna lalli haibani karigi manga suba position da laiba team recommend tawribano haibadu amphana khanglamgani adubu hangnarakli wafam de ahanba position da laiba team gi aranba asoiba lairabadi ani suba position da laiba team madasu yadab lairaga ahum suba position da laiba team amadi madasu amuk yadragana mari suba position da laiba team bo recommend tawdraga karigi manga suba position da laiba team bo recommend tawribano haiba asini karigumba miyamna hangnarakli wafam singa sigi matangda amphana chummi hena khanba wafam lairabadi miyamna mayek sengna khanghanpam thoi karigumba miyamna hangnarakli wafam sing amadi hangnarakli wahang sing asida achumba yawboga loinana amphagi thabakta asoiba laikhiba tarabadi soikhre lankre haina miyamna sengna haidokpa tai angang oringaida sumang kumayama yengki maming di kaure maduda kanglenjong mapa machana phatabagi saktam langki migi pukri da yokcha banga hu thada duna hatluraga lale haijaba lakpada pukri mapuna lale haiba yanadabi haina muktuna laiki adubu akon madadi ngakpiki karigumba amphana lankiba soikiba lairabadi thamoi sengna miyamda lale haijagadabani aranba asoiba tawkhrabadi lankre soikre haiba ngamgadabani Manipur gi miyamdi mabuk yamna phabani pukchel saubani soidana ngakpirakani karigumba landaba lairagana chapchana lepkadabani miyambu thajanba tabani tawbutabu Manipur di sports haibasi phagi natte India gi power house ni hainaribani sanabadadi lairaba inakhunba haiba leitana sibanaba phawa khangnadribani sanabadadi masa khaki natana mareibakki maramdongi haiba wafam laktuna sirabasu sirage khanna thawai khubakta haptuna sanaribani sanaroi singbu yokhatliba club singsu angamba sakti puthoktu na honaraga sanaroi singbu hena wangba thakta pukatnaba amadi magi club amadi mareibakki mingchat puraknaba honaribani phagi tawbu yaba natte phagi tawrurabadi pharak tarkani pharak taraktanaba pumnamak na hona phamthoi
मरु ओइना अम्फाना होनादुना अम्फाना मणिपुर की फुटबॉल की लौरक थौदांगदा अमुब काली तेसिलक्तनाबा तौफम थोको पुमनमक तौब चुम्मी